mayambu ahanba maktada Manipuri wari yumjauna mayambu amuka hana punemjari ngasi su aikoina full horror story ama puduna laksari wari asili thok sarapa matamda soikiba langkiba kaya yaurabasu mayamna puksal chauna ngakpiyu aduga amana wari asi laikidraba natraga hingliba kanagumba mataga mari lenana ijaba wari nasadi bhabna mapung phana sagasaduna ijaba adugumlaba wari amakhakni phare mayam adudi wari asi haunaba tawjaraklage ngasigi wari asigi maming maibagi pat ahingi matamni khulgi mayai thangbada leiriba pat adu tamna menjor lai menjor makuta la amasu pai la dugi mathak aduda sadongumba khara sudumak yauduna poraki menjorna mi kiruk yenglaga sumna so hairai mathanta kanagumba mata laktabra laktaba mali aina tawge khaliba thabak singasi mapung phana tawba ngamloidra ngamganida mi su kanagumba mata laktaba sigi kudong chaba lawraga aigi sakthak asi thawragi asi hairaga menjor adum tapna lai khulladugi pa tamna mahak sodumak lai ningtham thagi matamnaga oibaga masadu thak launa ni menjorna onthokna su inkreda aibu para si yauna bohona bada lamma si su khara sangna dumak lai hoida aina laki yauna laabanina chatabadi adi asi hairaga menjor khulladugi pat mapan waide yori pat adu yengbada laisil hekta pumtha thari menjorna aina ngasai puthorakiba thang suri do kadai sakre sida leire sadum asi khara sawi khara gamu piktharaga makak soiraga isu hekta lang thakragi asi hairaga menjor nophet tawi aduga mahaksu sadum singado makak khara kai asumna kakpa loisilaba matungda mahaki khudangda thang aduna khajiktang singi madudagi I khara taraklaba matam aduda menjor nophet tawi sadum madu mantra sonduna poraklaba sadumni I singado tarakpa matam maduda maikhu wa hekta kabagum torai menjorna si oirabadi maikhu karaklibasi masi yamna hauragadaba sadum amakakni pare masigi sadum masi langthokragi asi hairaga menjor nophet tawraga sadum singado laktana langthokki sadum singado payaida taba matamda mahakna ngasai makhai langthoiba sadum singado karigumba amata su lengba lakpa tawda adu makhada taakibani ngai haktang leiraba matungda sadum sing asisu kanagumba angang kharana lakpagumna angang sing hekta langba khopa tawbagumna sadum sing asi phangle haibagi matagumna haraubagumna makhel kaya langba horkri ising langbagi makhol adu taba matam maduda karigumba amata udrabani menjor laisil sing asina pungtha thakiba maramna adubu menjor mahaki nakong aduna taba phanglabanina asuna phet tawraga hairai yare sadum sing asi phangkhrabanina aisu yumda hanba yare chalake menjor asi hairaga mahaksu mayum tamna dumak lai mayumda yauba matamda mahaki nupi latana kaino kadai tana saluribano ahingi matam asida laigi sakthak khara thasira haidana sadum khara aisu patamna dum chatlaga sakthak khara tharubani aduga kaigi khudang asida isi ingakta ngairi asi hairaga lata mahaki masada ilamba phiyado para block thorakli aduga mahaki nupa menjor gi makhutta gi tarakliba ising ado taithoi aduga khudang adu de hekta yesili aidinga saimakhaidagi saina kholasi iphau dabani ingna lakpasinara natraga karino khangdri adubu yumda yoraklaba matam masida saina kholasi aduki matik yamna phaurai sibu kamai toribano aidine laigi sakthak pibase toklo haibani yengo pat asida moi babana sakthak piribani haidana toribase kholgi miyo singna thengnarabadi sungchau soidana aikoida seran turan tawraga khul asidagi tanthokpa soiroiko mama kasu thoidokpa tawroida mafam jakasi aina phaba thabak tawbani haibada makoi su karigumba amatadi hairoida adubu haiba afaba thabak tawbabudi oibudi oi aduda khulaikai gi miyo singnadi afaba thabak tawbani haibado kanamata khangbiroi khanglakani sumba sengba haibasi
ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯑꯗꯨꯃꯛ ꯈꯪꯒꯗꯕ ꯂꯩꯔꯕꯅꯤ ꯃꯤꯑꯣꯏꯕꯅ ꯈꯪꯗ꯭ꯔꯕꯁꯨ ꯏꯁꯣꯔ ꯃꯥꯅꯗꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯁ ꯌꯥꯔꯦꯁꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯇꯣꯛꯑꯁꯤ ꯑꯩꯗꯤ ꯏꯁꯥꯁꯤ ꯀꯩꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯕꯅꯤ ꯌꯥꯔꯦꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯁꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯧꯔꯒ ꯃꯁꯤꯒꯤ ꯄꯥꯠ ꯑꯁꯤ ꯀꯩꯀꯩꯅꯣ ꯈꯔ ꯍꯥꯏꯅꯔꯛꯄꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯥꯛꯊꯥꯛ ꯑꯁꯤ ꯇꯝꯗ꯭ꯔꯒꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯗꯕ ꯂꯩꯕ ꯃꯔꯝꯅ ꯑꯩꯁꯤ ꯉꯁꯥꯏ ꯌꯦꯡꯕꯤꯗꯣ ꯑꯩꯁꯨ ꯍꯥꯠꯇꯣꯛꯂꯒ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯀꯠꯄꯅꯤ ꯃꯁꯤ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯉꯥꯡ ꯈꯪꯗꯦ ꯅꯍꯥ ꯈꯪꯗꯦ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯄꯥꯠ ꯑꯁꯤꯗ ꯇꯥꯔꯛꯂꯒ ꯁꯤꯒꯗꯕꯁꯨ ꯂꯩꯔꯕꯅꯤ ꯌꯥꯔꯦꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕꯗꯤ ꯑꯩꯁꯨ ꯊꯥ 2-3 ꯊꯥ 2 ꯂꯩꯔꯒ ꯑꯩꯁꯨ ꯂꯥꯏꯒꯤ ꯆꯥꯛꯊꯥꯛ ꯇꯝꯕꯁꯤ ꯑꯃꯨꯛ ꯇꯧꯗꯕ ꯌꯥꯔꯣꯏꯗ꯭ꯔꯤ ꯌꯥꯔꯦꯀꯣ ꯂꯥꯏꯒꯤ ꯆꯥꯛꯊꯥꯛ ꯇꯧꯕꯁꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈꯤꯗ꯭ꯔꯦ ꯀꯅꯥꯅ ꯈꯪꯅꯤ ꯇꯝꯕ ꯉꯝꯗꯦ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯍꯥꯏ ꯅꯪ ꯑꯩ ꯐꯥꯒꯤꯗꯒꯤ ꯁꯥꯎꯒꯠꯂꯛꯀꯅꯤ ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯈꯨꯜ ꯑꯁꯤꯒꯤ ꯐꯅꯕ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯣ ꯈꯨꯜ ꯑꯁꯤꯒꯤ ꯑꯐꯕ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯃꯕꯨ ꯀꯅꯥꯅ ꯈꯪꯅꯤ ꯃꯣꯏ ꯄꯥꯕꯅ ꯆꯠꯂꯤꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇ ꯈꯪꯕꯁꯨ ꯅꯠꯇꯦ ꯍꯨꯔꯥꯟ ꯂꯥꯂꯥꯗ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯥ ꯌꯦꯡꯉꯨ ꯍꯌꯦꯡ ꯀꯅꯥꯒꯨꯝꯕ ꯂꯩꯀꯥꯏꯒꯤ ꯌꯨ ꯉꯥꯎꯕ ꯈꯔꯅ ꯐꯥꯔꯕꯗꯤ ꯃꯣꯏ ꯄꯥꯕ ꯃꯊꯟꯇ ꯈꯛꯇꯅꯤ ꯑꯗꯨ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯆꯨꯝꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯦꯗꯅ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯂꯩꯀꯥꯏꯁꯤꯗ ꯑꯆꯨꯝꯕ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯥꯖꯔꯣꯏꯌꯦ ꯁꯗꯣꯝꯗ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯏꯁꯤꯡꯗ ꯂꯪꯊꯩ ꯍꯥꯏꯔꯒꯕꯨ ꯀꯅꯥꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯣ ꯌꯦꯡꯉꯨ ꯈꯨꯜ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯃꯣꯏ ꯄꯥꯕ ꯍꯦꯛꯇ ꯀꯧꯔꯛꯂꯤꯕꯗꯣ ꯃꯗꯨꯒꯤ ꯃꯔꯤꯁꯤꯡ ꯑꯗꯣ ꯊꯥꯗꯠꯄ ꯄꯥꯝꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯔꯒ ꯃꯁꯤꯒꯤ ꯄꯥꯠ ꯑꯁꯤ ꯃꯥꯏꯕ ꯃꯌꯥꯝꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯂꯥꯏ ꯁꯥꯟꯅꯄꯨꯡ ꯍꯥꯏꯕꯗꯨꯅꯤ ꯃꯈꯥꯁꯤꯗ ꯄꯨꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯂꯣꯏꯁꯤꯜꯍꯧꯕꯅꯤ ꯄꯨꯡ ꯈꯔ ꯀꯥꯏꯔꯤ ꯑꯩꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯕ ꯄꯨꯡꯁꯤꯡ ꯑꯗꯨ ꯈꯔ ꯀꯥꯏꯔꯛꯂꯕꯅꯤꯅ ꯍꯥꯟꯅ ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯈꯤꯕ ꯂꯥꯏ ꯐꯠꯇ꯭ꯔꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯊꯤ ꯈꯔ ꯐꯣꯡꯕ ꯍꯧꯔꯤ ꯑꯩꯒꯤ ꯏꯄꯥ ꯄꯣꯛꯄ ꯏꯄꯨ ꯄꯣꯛꯄ ꯏꯕꯨꯙꯧ ꯑꯗꯣ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯂꯒ ꯅꯪꯅ ꯑꯃꯨꯛꯇꯪꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯉꯝꯖꯔꯒꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯈꯔ ꯆꯥꯛꯊꯥꯛ ꯑꯁꯤ ꯀꯠꯂꯨ ꯄꯥꯠ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯅꯪꯅ ꯑꯃꯨꯛꯇꯪꯗꯤ ꯀꯜꯂꯨ ꯍꯥꯏꯗꯅ ꯑꯩꯁꯤ ꯂꯥꯏꯐꯥꯎ ꯑꯣꯏꯅ ꯃꯥꯡꯇꯥꯛ ꯑꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯂꯥꯏꯐꯥꯎ ꯑꯣꯏꯅ ꯃꯥꯡꯇꯥꯛꯇ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯉꯥꯛꯇꯨꯅ ꯆꯠꯂꯤꯕꯁꯤ ꯍꯣꯏ ꯌꯥꯔꯦꯁꯤ ꯃꯥꯡꯇꯥꯛ ꯑꯣꯏꯒꯦꯔꯥ ꯇꯥꯏꯕꯪ ꯄꯥꯠ ꯑꯣꯏꯒꯦꯔꯥ ꯇꯥꯏꯕꯪ ꯊꯥꯛ ꯑꯣꯏꯒꯦꯔꯥ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯁꯨꯝ ꯉꯥꯡꯉꯒ ꯂꯩꯕꯁꯤ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ ꯅꯨꯄꯤ ꯅꯪ ꯁꯤ ꯉꯥꯡꯅ ꯁꯛꯅꯕ ꯀꯌꯥ ꯌꯥꯔꯣꯏꯗ꯭ꯔꯤ ꯌꯥꯔꯦ ꯅꯪꯅ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯒꯅ ꯇꯨꯝꯊꯔꯣ ꯑꯩꯗꯤ ꯏꯁꯥꯁꯤ ꯇꯨꯝꯕ ꯄꯥꯛ ꯌꯥꯗ꯭ꯔꯤ ꯌꯥꯔꯦ ꯇꯨꯝꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯦꯟꯖꯣꯔꯗꯤ ꯃꯈꯥ ꯇꯥꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ ꯃꯦꯟꯖꯣꯔꯅ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯂꯥꯟꯗꯕꯗꯤ ꯅꯠꯇꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯟꯅ ꯊꯨꯞꯅ ꯈꯪꯈ꯭ꯔꯤꯕ ꯇꯥꯔꯕꯗꯤ ꯃꯣꯏꯅ ꯑꯩꯁꯦ ꯂꯥꯟꯅ ꯂꯧꯈꯤꯗ꯭ꯔꯥ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯠ ꯑꯁꯤꯗ ꯂꯥꯏꯒꯤ ꯆꯥꯛꯊꯥꯛ ꯇꯝꯕꯅꯤ ꯅꯈꯣꯏ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯃꯈꯣꯏꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯊꯥꯖꯔꯣꯏꯗꯣ ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯦꯛ ꯂꯨꯒꯗꯧꯔꯤꯗ ꯑꯩꯅꯗꯤ ꯈꯨꯜ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯗꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯐꯔꯦ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯄꯥꯠ ꯑꯁꯤꯗ ꯗꯁꯥ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯅꯤ ꯐꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯉꯥꯜꯂꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯍꯩ ꯑꯗꯨꯃꯛ ꯆꯠꯂꯤ ꯄꯥꯠ ꯑꯁꯤꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯃꯁꯤ ꯇꯧꯗ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝ ꯍꯥꯏꯔꯒꯗꯤ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯆꯥꯛꯊꯥꯛ ꯈꯔ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯉꯝꯖꯕ ꯁꯥꯗꯣꯡ ꯈꯔ ꯀꯠꯄ ꯃꯔꯝꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯄꯥꯠ ꯑꯁꯤ ꯑꯋꯥ ꯑꯅꯥ ꯑꯃꯠꯇ ꯇꯥꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯃꯥꯏꯕ ꯃꯦꯟꯖꯣꯔ ꯂꯩꯇ꯭ꯔꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯁꯨ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯂꯣꯏꯗ꯭ꯔꯤ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯁꯅꯥꯇꯣꯟ ꯍꯥꯏꯕ ꯑꯃꯒ ꯑꯀꯥꯁ ꯀꯧꯕ ꯃꯤꯁꯛ ꯑꯃꯒ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯏ ꯑꯀꯥꯁꯅ ꯏꯇꯥꯎ ꯍꯟꯗꯛꯇꯤ
ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯒꯤ ꯁ꯭ꯄꯣꯔꯠ ꯇꯧꯒꯗꯧꯔꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯁꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤꯅ ꯁꯤꯟꯕ ꯈꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯁꯨꯝ ꯌꯥꯔꯁꯤ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯑꯣꯏꯅ ꯁꯤꯜꯂꯁꯤ ꯍꯥꯏꯕ꯭ꯔꯥ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯗꯨꯒꯤ ꯊꯕꯛꯇꯨ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯄꯥꯝꯕꯕꯨ ꯄꯥꯝꯗꯦꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯔꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯄꯥꯝꯅꯕ ꯌꯥꯅꯕ ꯑꯗꯨꯝ ꯁꯦꯝꯖꯈ꯭ꯔꯁꯅꯤ ꯀꯩꯗꯧꯕꯒꯦ ꯃꯈꯣꯏꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯇꯧꯔꯤ ꯂꯩꯀꯥꯏꯒꯤ ꯍꯣꯂꯤ ꯁ꯭ꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤ ꯁꯅꯥꯇꯣꯟ ꯑꯩꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯧꯕꯁꯤ ꯏꯄꯥꯝ ꯄꯥꯝꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯕꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯅ ꯄꯥꯝꯕꯁꯨ ꯌꯧꯗꯦ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯁꯤꯁꯨ ꯅꯥꯇꯩ ꯄꯨꯇꯩ ꯆꯥꯗꯅ ꯍꯦꯛꯇ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯍꯜ ꯂꯃꯟꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤ ꯏꯇꯥꯎ ꯃꯗꯨꯗ ꯀꯌꯥ ꯊꯣꯏꯅ ꯑꯩꯈꯣꯏꯁꯤ ꯌꯦꯡꯁꯤꯜꯂꯒꯨꯝꯁꯤꯗ ꯃꯣꯏꯅ ꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯖꯔꯁꯅꯤꯗ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯑꯄꯥꯝꯕꯗ ꯍꯦꯛ ꯌꯦꯜꯂꯨꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡ ꯀꯩꯅꯣ ꯂꯩꯀꯥꯏꯁꯤ ꯅꯨꯡꯉꯥꯏꯅꯗꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯁꯨ ꯌꯥꯅ ꯂꯩ ꯀꯅꯥꯅ ꯈꯪꯅꯤ ꯂꯩꯀꯥꯏꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯔꯛꯀꯗꯧꯔꯤ ꯃꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯅꯥꯇꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯌꯥꯅꯗꯕ ꯀꯔꯤ ꯌꯥꯅꯗꯕ ꯅꯠꯇꯦ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯅꯪꯂꯣꯏꯗꯕꯅꯣ ꯏꯇꯥꯎ ꯌꯦꯡꯉꯣ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯍꯣꯂꯤ ꯁ꯭ꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯑꯄꯥꯝꯕꯁꯦ ꯑꯗꯨꯝ ꯇꯧꯖꯔꯁꯅꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯗꯤ ꯁꯤꯈ꯭ꯔꯅꯤ ꯃꯈꯣꯏ ꯁꯤꯈ꯭ꯔꯕꯗꯤ ꯍꯣꯂꯤ ꯁ꯭ꯄꯣꯔꯠ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯈꯖꯤꯛꯇꯪꯗꯤ ꯑꯩꯈꯣꯏꯅ ꯃꯍꯨꯠ ꯁꯤꯟꯗꯧꯔꯕꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯅꯥꯇꯣꯟꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯆꯨꯝꯃꯤ ꯍꯣꯏ ꯌꯥꯔꯦ ꯑꯗꯨ ꯏꯇꯥꯎ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯩꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯏꯗ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯌꯨ ꯉꯥꯎꯗꯨꯅ ꯍꯦꯛ ꯂꯥꯛꯄꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯂꯥꯛꯄꯗ ꯑꯩꯗꯤ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔꯒꯤ ꯃꯍꯥꯛꯀꯤ ꯌꯨꯝꯐꯝ ꯃꯄꯥ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯏꯗ ꯁꯤꯕꯨ ꯑꯃꯥꯏꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯅꯤꯡꯏ ꯏꯇꯥꯎ ꯁꯅꯥꯇꯣꯟ ꯅꯪ ꯑꯗꯨꯅꯗꯤ ꯇꯧꯅꯨꯀꯣ ꯃꯥꯝꯃ ꯃꯦꯟꯖꯣꯔꯁꯤ ꯂꯩꯀꯥꯏꯁꯤꯗ ꯑꯐꯕ ꯊꯕꯛ ꯇꯧꯕꯗ ꯃꯥꯏꯕꯅꯤ ꯍꯥꯏꯖꯔꯕꯁꯨ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕꯗ ꯑꯗꯨꯃꯛ ꯃꯤꯅ ꯁꯛꯅ ꯁꯣꯟꯅꯔꯤꯕ ꯑꯍꯜ ꯑꯃꯈꯛꯅꯤ ꯃꯤꯅ ꯁꯛꯅ ꯁꯣꯟꯅꯔꯤꯕ ꯑꯍꯜ ꯑꯁꯤꯗ ꯅꯪꯅ ꯋꯥꯈꯜ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯈꯜꯂꯨꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯔꯛꯀꯅꯤꯀꯣ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯆꯨꯝꯕꯗꯤ ꯌꯥꯎꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯤ ꯈꯨꯜ ꯂꯩꯀꯥꯏꯅ ꯈꯔ ꯍꯥꯏꯅꯕꯗ ꯑꯃ ꯃꯇꯦꯡ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯈꯔ ꯍꯥꯏꯅꯕꯗ ꯃꯦꯟꯖꯣꯔ ꯑꯁꯤ ꯁꯤꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯒꯤ ꯈꯔ ꯑꯗꯨꯝ ꯂꯥꯛꯏ ꯍꯥꯏ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯩꯅꯣ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯕꯖꯥꯠꯅꯤ ꯄꯥꯈꯪ ꯃꯆꯥꯁꯨ ꯑꯗꯨꯃꯛ ꯊꯦꯡꯅꯕ ꯌꯥꯎꯏ ꯍꯥꯏ ꯑꯍꯤꯡ ꯊꯦꯡꯅ ꯃꯍꯥꯛ ꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯀꯗꯥꯏ ꯇꯥꯅ ꯆꯠꯂꯨꯔꯤꯕ ꯃꯈꯥ ꯇꯥꯅ ꯏꯇꯥꯎ ꯑꯃꯕꯨ ꯑꯣꯏꯔꯣ ꯌꯥꯔꯦ ꯃꯍꯥꯛꯇꯤ ꯃꯥꯏꯕ ꯑꯣꯏꯔꯕꯅꯤꯅ ꯃꯤꯒꯤ ꯊꯧꯊꯣꯛꯄꯁꯨ ꯑꯗꯨꯃꯛ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯑꯀꯥꯁꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯣ ꯁꯅꯥꯇꯣꯟ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯣꯏꯅꯦ ꯃꯤꯒꯤ ꯊꯧꯊꯣꯛꯄ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯁꯤ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯀꯅꯥꯅ ꯈꯪꯅꯤ ꯂꯩꯀꯥꯏꯁꯤꯗ ꯚꯨꯠ ꯊꯥꯖꯤꯟꯒꯦ ꯍꯥꯏꯗꯅ ꯆꯥꯌꯦꯡ ꯇꯧꯕꯒꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯂꯥꯎꯁꯤ ꯃꯥꯒꯤ ꯌꯨꯝ ꯃꯄꯥꯁꯤ ꯂꯥꯜꯂꯒ ꯂꯥꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯑꯗꯨꯒꯨꯝꯕꯗꯣ ꯉꯥꯡꯉꯤꯗꯣ ꯀꯔꯤꯒꯤꯅꯣ ꯁꯅꯥꯇꯣꯟ ꯑꯗꯣ ꯑꯀꯥꯁꯅ ꯁꯤꯡꯗꯅ ꯄꯨꯈ꯭ꯔꯦ ꯁꯅꯥꯇꯣꯟ ꯃꯆꯤꯜꯗ ꯃꯨꯁꯨꯛ ꯃꯨꯅ ꯃꯆꯤꯜꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ ꯑꯃꯨꯛꯀ ꯍꯟꯅ ꯁꯅꯥꯇꯣꯟ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯁꯥꯒꯤꯁꯨ ꯃꯆꯤꯜ ꯃꯨꯏ ꯑꯗꯨꯒ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯝꯒꯦ ꯍꯥꯏꯗꯅ ꯑꯀꯥꯁꯇ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯅꯤꯔꯛꯏ ꯏꯇꯥꯎ ꯆꯨꯔꯨꯞ ꯃꯆꯩ ꯌꯥꯎꯈꯤꯕ ꯇꯥꯏꯅꯦ ꯆꯨꯔꯨꯞꯇꯨ ꯄꯤꯔꯛꯂꯣ ꯑꯩ ꯆꯨꯔꯨꯞ ꯊꯛꯂꯒ ꯆꯠꯀꯦ ꯅꯪ ꯆꯨꯔꯨꯞꯀ ꯌꯨꯒꯅ ꯅꯪ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯅꯆꯤꯝꯕꯥꯟ ꯑꯗꯨꯁꯨ ꯃꯨꯛꯁꯨꯛ ꯃꯨꯔꯛꯂꯤ ꯆꯤꯝꯕꯥꯟ ꯃꯨꯔꯤꯕꯁꯤꯗꯤ ꯃꯁꯥꯒꯤꯅꯤ ꯌꯥꯔꯦꯁꯤ ꯁꯠ ꯄꯤꯔꯛꯎ ꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯑꯗꯨꯃꯛ ꯆꯨꯔꯨꯞ ꯆꯤꯡꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯗꯅ ꯊꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯏꯕ ꯃꯦꯟꯖꯣꯔꯅ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯑꯃꯨꯕꯤꯁꯤ ꯃꯁꯤ ꯍꯥꯠꯇꯣꯛꯂꯒꯦ ꯌꯦꯟ ꯑꯃꯨꯕꯤꯁꯤꯅ ꯀꯩꯗꯧꯔꯕ ꯌꯦꯟ ꯑꯃꯨꯕꯤꯁꯤ ꯑꯩ ꯉꯁꯤ ꯆꯥꯛꯊꯥꯛ ꯇꯝꯒꯗꯕ ꯅꯨꯃꯤꯠ ꯑꯗꯣ ꯃꯗꯨ ꯑꯣꯏ ꯑꯗꯨꯅ ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯛꯊꯥꯛ ꯇꯝꯂꯒꯦ ꯃꯣꯏ ꯄꯥꯕ ꯌꯥꯗꯦꯀꯣ
ꯌꯦꯟ ꯑꯃꯨꯕꯤꯁꯤꯗꯤ ꯑꯩꯅ ꯆꯥꯒꯦ ꯍꯥꯏꯗꯅ ꯊꯝꯂꯤꯕꯅꯤ. ꯍꯣꯏ, ꯂꯩꯀꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ. ꯌꯥꯔꯦ, ꯃꯁꯤ ꯑꯩ ꯍꯦꯛꯇ ꯍꯥꯠꯇꯣꯛꯂꯒꯦ. ꯌꯥꯔꯦ, ꯅꯪ ꯆꯥꯕꯗꯣ ꯀꯣꯟꯅ ꯑꯩ ꯌꯦꯟ ꯑꯃꯨꯕꯤ ꯑꯃ ꯂꯩꯔꯒ ꯊꯝꯂꯒꯦ. ꯑꯗꯨꯒ ꯅꯪ ꯍꯥꯎꯅ ꯆꯥꯖꯔꯣ. ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ. ꯃꯦꯟꯖꯣꯔ ꯂꯥꯇꯥꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗ꯭ꯔꯕꯅꯤ. ꯑꯃꯨꯛꯀ ꯅꯥꯁꯨꯡꯗ꯭ꯔꯕꯅꯤ ꯃꯍꯥꯛꯁꯨ. ꯂꯥꯏꯁꯤꯡ ꯑꯁꯤ ꯁꯛꯊꯥꯛ ꯇꯝꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯑꯗꯨꯝ ꯊꯣꯛꯂꯛꯄꯗꯣ ꯂꯥꯇꯥꯅꯗꯤ ꯄꯥꯝꯗ꯭ꯔꯕꯅꯤ. ꯂꯥꯇꯥꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯇꯧꯏ. ꯃꯦꯟꯖꯣꯔꯅ ꯌꯦꯟ ꯑꯗꯨ ꯍꯥꯠꯇꯣꯛꯂꯦ. ꯑꯗꯨꯒ ꯃꯇꯨꯞ ꯃꯇꯨꯞ ꯊꯣꯛꯅ ꯃꯇꯨꯒ ꯑꯃꯠꯇ ꯐꯣꯏꯗꯕꯤꯗ ꯃꯊꯤꯕꯣꯡ ꯃꯔꯤꯡꯒ ꯑꯃꯠꯇ ꯆꯤꯡꯊꯣꯛꯇꯕꯤꯗ ꯑꯗꯨꯃꯛ ꯁꯦꯝꯂꯦ. ꯑꯁꯨꯝ ꯇꯧꯗꯅ ꯃꯦꯟꯖꯣꯔ ꯃꯍꯥꯛꯁꯨ ꯑꯋꯥꯡ ꯊꯪꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯗꯨꯃꯛ ꯂꯥꯛꯏ. ꯑꯁꯨꯝ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠꯇꯨꯃꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯃꯦꯟꯖꯣꯔ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯏ. ꯃꯦꯟꯖꯣꯔꯅ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯃꯗ ꯉꯁꯤꯒꯤ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯥꯈꯤꯅꯥ ꯑꯃ ꯇꯥꯛꯄ ꯃꯥꯜꯂꯤꯗ. ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯒ ꯂꯩꯇꯥꯐꯝ ꯏꯈꯪ ꯈꯪꯍꯟꯈꯤꯗ꯭ꯔꯦꯗ. ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯟꯖꯣꯔꯁꯨ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯋꯥꯡ ꯄꯥꯠ ꯑꯗꯨꯗ ꯌꯧꯔꯛꯂꯦ. ꯄꯥꯠ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯦꯟꯖꯣꯔ ꯌꯦꯟ ꯑꯗꯨ ꯊꯝꯃꯤ. ꯂꯥ ꯃꯊꯛ ꯑꯗꯨꯗ ꯏ ꯃꯌꯥꯝ ꯑꯃꯁꯨ ꯇꯨꯞ ꯇꯨꯞ ꯂꯥꯎꯅ ꯇꯥꯔꯤꯕꯅꯤ. ꯃꯦꯟꯖꯣꯔ ꯁꯣꯔꯣꯛꯇ ꯇꯥꯍꯧꯔꯤꯕ ꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯚꯥꯞ ꯑꯣꯏꯗꯅ ꯃꯁꯥꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯄꯥꯠ ꯑꯗꯨ ꯇꯝꯅ ꯂꯥꯛꯄꯅꯤ. ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ. ꯑꯁꯨꯝ ꯇꯧꯗꯅ ꯃꯦꯟꯖꯣꯔ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯂꯦ. ꯑꯗꯨꯒ ꯃꯈꯨꯠꯇꯁꯨ ꯊꯥꯡ ꯁꯨꯔꯤ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯃꯈꯨꯠꯇꯁꯨ ꯂꯦꯟꯕ ꯍꯧꯔꯛꯂꯦ. ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯥꯘꯨ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯥꯛꯏ. ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯏꯁꯩ ꯇꯧꯏ. ꯑꯗꯨꯅ ꯏꯁꯩ ꯆꯠꯂꯨꯕꯅꯤ ꯍꯥꯏꯗꯅ ꯃꯕꯥꯅꯤꯁꯦ ꯂꯥꯛꯄꯅꯤ. ꯔꯥꯘꯨꯅ ꯃꯃꯥꯟꯅꯕꯗꯨꯗ, ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯈꯔ ꯈꯖꯤꯛꯇꯪ ꯉꯥꯏꯔꯛꯂꯤ. ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯏꯪꯕꯨꯗꯤ ꯏꯪꯉꯤ, ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯃꯕꯥꯅꯤꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯂꯥꯛꯏ. ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯃꯐꯝ ꯖꯒꯥꯁꯤ ꯂꯩꯀꯥꯏ ꯑꯣꯏꯖꯔꯕꯁꯨ ꯈꯔꯗꯤ ꯋꯥꯠꯂꯤꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯁꯥꯡꯉꯤ. ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯁꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯏ. ꯑꯁꯨꯝꯗꯅ ꯃꯦꯟꯖꯣꯔꯁꯨ ꯃꯟꯇ꯭ꯔ ꯀꯩꯀꯩꯅꯣ ꯈꯔ ꯁꯣꯜꯂꯒ ꯁꯥꯗꯨꯝ ꯑꯗꯨ ꯂꯪꯊꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄ ꯇꯥꯟꯖꯥꯅꯤ. ꯁꯅꯥꯇꯣꯟꯅ, ꯏꯇꯥꯎ, ꯑꯥꯗꯒꯤ ꯌꯦꯡꯉꯨꯇꯨ, ꯄꯥꯠ ꯃꯄꯥꯟ ꯑꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤ ꯀꯅꯥꯅꯣ? ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯄꯥꯏꯕꯒꯨꯝ ꯇꯧꯏ. ꯑꯀꯥꯁꯅ, ꯏꯇꯥꯎ, ꯑꯥꯗ ꯂꯩꯔꯤꯁꯤꯗꯤ ꯑꯩꯁꯨ ꯈꯪꯗꯦ. ꯍꯥꯏꯐꯦꯠꯇꯪ ꯆꯪꯂꯒ ꯌꯦꯡꯁꯤꯔꯥ, ꯅꯠꯇ꯭ꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯔꯥ? ꯏꯇꯥꯎ, ꯆꯪꯉꯒꯨꯝꯁꯤ. ꯁꯤꯗ ꯑꯣꯏꯅ ꯃꯁꯤ ꯃꯔꯨꯝ ꯑꯃꯗ ꯍꯥꯏꯐꯦꯠ ꯂꯨꯝꯂꯒ ꯌꯦꯡꯁꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯒ꯭ꯌꯥꯟꯃꯦꯟ ꯇꯥꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ. ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯃꯁꯤ ꯃꯔꯨꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯩ. ꯑꯁꯨꯝꯗꯅ ꯃꯦꯟꯖꯣꯔꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯋꯥꯈꯜꯗ ꯈꯟꯕ ꯇꯧꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯅꯕ ꯍꯥꯏꯗꯅ ꯂꯥꯏ ꯐꯠꯇꯕꯁꯤꯡꯒꯤ ꯆꯥꯛꯊꯥꯛ ꯇꯝꯕ ꯍꯧꯔꯛꯂꯕ ꯃꯇꯝꯅꯤ. ꯑꯃꯥꯏꯕ ꯃꯦꯟꯖꯣꯔꯅ, ꯇꯤꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯃꯌꯥꯝꯁꯤꯡ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯊꯥꯕ ꯃꯇꯝ ꯌꯧꯔꯛꯂꯦ. ꯁꯦ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯔꯣ. ꯑꯩꯒꯤ ꯏ ꯈꯦꯡꯇꯅ ꯂꯩꯀꯥꯏꯒꯤ ꯊꯣꯛꯂꯛꯀꯗꯕ ꯏꯈꯦꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯜꯂꯒ ꯑꯩꯅ ꯅꯈꯣꯏꯗ ꯗꯥꯟ ꯑꯣꯏꯅ ꯄꯤꯔꯕꯅꯤ. ꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯗꯨꯝꯁꯤꯡꯗꯣ ꯏꯁꯤꯡꯗ ꯍꯦꯛꯇ ꯂꯪꯊꯩ. ꯏꯁꯤꯡꯗ ꯂꯪꯊꯕ ꯃꯇꯝꯗ ꯏꯁꯤꯡꯒ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯆꯣꯡꯈꯠꯅꯔꯛꯇꯨꯅ ꯂꯥꯛꯄ ꯍꯧꯅꯔꯛꯏ. ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯥꯘꯨ ꯑꯃꯗꯤ ꯃꯃꯥꯟꯅꯕꯗꯨꯒ ꯉꯛꯄꯅꯁꯨ ꯈꯝ ꯊꯦꯡꯂꯦ. ꯏꯇꯥꯎ, ꯑꯥꯗ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ? ꯑꯥꯗ ꯇꯧꯔꯤꯁꯤ ꯑꯩꯅ ꯁꯨꯝ ꯆꯤꯡꯅꯕꯗ ꯁꯤꯕꯨ ꯃꯥꯃ ꯃꯦꯟꯖꯣꯔ ꯃꯥꯟꯈ꯭ꯔꯦꯗ. ꯑꯅꯤꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯩ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯔꯥꯡ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯏꯁꯤꯡ ꯑꯗꯨ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯂꯝꯂꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯃꯦꯟꯖꯣꯔꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯈꯟ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯛꯌꯦꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗ ꯊꯣꯛꯂꯛꯏꯕ ꯏꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯌꯦꯠꯁꯤꯜꯂꯤ. ꯃꯦꯟꯖꯣꯔꯅ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔ ꯃꯥꯜꯂꯤ. ꯐꯔꯦ, ꯆꯠꯂꯒꯦ. ꯑꯁꯤ ꯍꯥꯏꯗꯅ ꯃꯦꯟꯖꯣꯔ ꯆꯠꯀꯦ ꯍꯥꯏꯗꯅ ꯇꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯥꯀꯜ ꯑꯗꯣꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯔꯥꯘꯨ ꯑꯃꯗꯤ ꯃꯃꯥꯟꯅꯕꯗꯣ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯂꯤ. ꯑꯗꯨꯒ ꯃꯦꯟꯖꯣꯔ ꯑꯁꯤ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ
ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯥꯃꯥ ꯃꯦꯟꯖꯣꯔ ꯃꯥ ꯃꯦꯟꯖꯣꯔꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯎꯍꯧꯔꯦ ꯃꯥꯃꯥ ꯃꯦꯟꯖꯣꯔ ꯉꯁꯤꯗꯤ ꯆꯦꯟꯕ ꯌꯥꯔꯔꯣꯏ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯇꯥꯅꯕ ꯂꯣꯏꯅ ꯂꯥꯎꯒꯗꯧꯔꯤꯕꯅꯤ ꯃꯥ ꯃꯦꯟꯖꯣꯔꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯐꯠꯇꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯟꯖꯣꯔꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯃꯠꯇ ꯇꯥꯗꯕ ꯃꯈꯩ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯧꯊꯣꯔꯛꯂꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯁ ꯈꯤꯡꯂꯒ ꯂꯣꯏꯅ ꯀꯧꯊꯣꯛꯂꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯇꯤꯜꯂꯔꯕꯗ ꯃꯦꯟꯖꯣꯔ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇꯁꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯃꯦꯟꯖꯣꯔꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯑꯐꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ ꯃꯦꯟꯖꯣꯔꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯉꯍꯥꯛꯇꯪ ꯍꯥꯏꯕꯤꯈꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯗꯁꯥ ꯂꯥꯝꯕ ꯂꯥꯛꯀꯗꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯆꯥꯛꯊꯥꯛ ꯇꯝꯕꯅꯤ ꯆꯥꯛꯊꯥꯛ ꯇꯝꯗ꯭ꯔꯒꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯩꯅꯣ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯒꯗꯧꯔꯤꯕꯅꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯁꯨ ꯆꯥꯛꯊꯥꯛ ꯑꯁꯤ ꯑꯗꯨꯝ ꯇꯝꯖꯕꯅꯤ ꯆꯥꯛꯊꯥꯛ ꯑꯁꯤ ꯇꯝꯕ ꯃꯇꯝꯗ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯋꯥ ꯑꯅꯥ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕꯅꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣ ꯃꯦꯟꯖꯣꯔ ꯅꯪ ꯈꯪꯏ ꯅꯪ ꯃꯥꯏꯕꯅꯤ ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯣ ꯐꯅ ꯐꯠꯇꯕ ꯊꯕꯛ ꯑꯣꯏꯔꯕꯁꯨ ꯑꯐꯕ ꯊꯕꯛꯄꯨ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯂꯩꯀꯥꯏꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯆꯥꯛꯊꯥꯛ ꯇꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯪꯅ ꯇꯧꯒꯗꯕꯅꯤ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯅꯪꯅ ꯊꯟꯇ ꯈꯛꯇ ꯇꯧꯔꯤꯕꯗꯣ ꯅꯪꯒꯤ ꯀꯔꯤ ꯑꯔꯣꯟꯕꯅꯣ ꯄꯥꯠ ꯑꯁꯤꯗ ꯅꯪꯅ ꯀꯩ ꯇꯧꯁꯤꯜꯂꯤ ꯍꯥꯏꯌꯨ ꯅꯪ ꯅꯔꯣꯜ ꯆꯨꯝꯃꯨ ꯑꯁꯤ ꯍꯥꯏꯗꯅ ꯃꯦꯟꯖꯣꯔꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤꯅ ꯍꯪꯕ ꯍꯧꯔꯛꯂꯤ ꯃꯦꯟꯖꯣꯔꯁꯨ ꯑꯩ ꯆꯨꯝꯅ ꯈꯛꯇꯪꯒꯤ ꯂꯥꯏ ꯈꯨꯔꯝꯕꯅꯤ ꯆꯥꯛꯊꯥꯛ ꯇꯝꯕꯅꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒ ꯃꯦꯟꯖꯣꯔꯒ ꯋꯥ ꯉꯥꯡꯅꯕ ꯍꯧꯔꯛꯂꯤ ꯃꯦꯟꯖꯣꯔꯒꯤ ꯅꯨꯄꯤ ꯂꯥꯇꯥꯁꯨ ꯄ꯭ꯔꯞ ꯆꯦꯜꯂꯛꯏ ꯂꯥꯇꯥ ꯆꯦꯜꯂꯛꯄ ꯎꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯅꯪꯒꯤ ꯅꯋꯥ ꯅꯄꯨꯔꯣꯏꯕꯁꯤ ꯌꯥꯗ꯭ꯔꯤ ꯉꯁꯤꯗꯤ ꯃꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯋꯥ ꯂꯥꯎꯕ ꯍꯧꯅꯔꯛꯂꯤ ꯂꯥꯇꯥꯅ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯂꯥꯟꯗꯕꯅꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯂꯩꯀꯥꯏꯁꯤ ꯐꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯑꯣꯟꯈꯠꯇꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅ ꯈꯪꯕ ꯑꯐꯕ ꯊꯕꯛꯅꯤ ꯍꯥꯏꯔꯒ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯃꯍꯥꯛꯅ ꯁꯤꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯍꯥꯛ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯅ ꯍꯦꯛ ꯍꯥꯏꯔꯛꯂꯤ ꯃꯌꯥꯝꯒꯤ ꯋꯥꯔꯦꯞ ꯑꯗꯨꯗ ꯃꯦꯟꯖꯣꯔꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯃꯦꯟꯖꯣꯔꯒꯤ ꯅꯨꯄꯤ ꯂꯥꯇꯥꯅ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯗ꯭ꯔꯥ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯨꯅꯨ ꯍꯥꯏꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯒꯅꯤ ꯍꯥꯏꯗꯅ ꯅꯪꯅ ꯐꯅ ꯊꯕꯛ ꯑꯐꯕ ꯇꯧꯔꯕꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅꯗꯤ ꯑꯃꯠꯇ ꯊꯥꯖꯕꯤꯒꯗꯕ ꯂꯩꯇ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯇꯥꯁꯨ ꯀꯞꯄꯤ ꯃꯦꯟꯖꯣꯔ ꯇꯧꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯃꯁꯥ ꯃꯊꯟꯇ ꯃꯃꯥꯏꯗꯣ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯂꯩ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯑꯐꯕ ꯊꯕꯛ ꯑꯣꯏꯖꯔꯕꯁꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯐꯠꯇꯅ ꯑꯗꯨꯃꯛ ꯂꯧꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯏꯀꯥꯏꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯃꯦꯟꯖꯣꯔꯅ ꯃꯌꯥꯝ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯟꯅꯒꯨꯝꯅ ꯑꯩ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯝ ꯂꯩꯖꯒꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯆꯥꯛꯊꯥꯛ ꯇꯧꯕꯁꯤ ꯇꯣꯛꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯌꯥꯈꯤꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯥꯠ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯀꯨꯝꯕ ꯇꯜꯂꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤꯅ ꯉꯥꯡꯕ ꯍꯧꯅꯔꯛꯂꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯦꯟꯖꯣꯔ ꯇꯧꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯈꯨꯜ ꯂꯩꯀꯥꯏꯅ ꯄꯤꯔꯤꯕ ꯗꯟꯗꯤꯁꯤ ꯃꯍꯥꯛꯁꯨ ꯐꯤꯒꯥꯎ ꯁꯥꯅ ꯍꯔꯥꯎ ꯌꯥꯔꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯁꯨꯝꯅ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯌꯥꯔꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯆꯪꯗꯅ ꯃꯌꯥꯝ ꯑꯁꯤ ꯅꯝꯗꯅ ꯃꯦꯟꯖꯣꯔ ꯑꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯦꯟꯖꯣꯔꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯂꯛꯀꯅꯤ ꯀꯔꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕ ꯇꯧꯗꯦ ꯑꯁꯨꯝ ꯇꯧꯗꯅ ꯍꯥꯟꯅ ꯁꯛꯇꯥ ꯅꯨꯡꯁꯤꯗꯅ ꯂꯩꯔꯝꯕ ꯃꯦꯟꯖꯣꯔꯕꯨ ꯌꯥꯈꯥꯏꯒꯦ ꯊꯨꯒꯥꯏꯒꯦ ꯍꯥꯏꯗꯅ ꯂꯩꯔꯝꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯔꯥꯎꯕꯅ ꯃꯇꯣꯜ ꯂꯣꯝꯈ꯭ꯔꯦ ꯃꯦꯟꯖꯣꯔꯒꯤ ꯃꯌꯨꯝ ꯑꯁꯤꯁꯨ ꯊꯨꯗꯦꯛꯇꯨꯅ ꯄꯨꯡꯃꯥꯡ ꯍꯦꯛꯇ ꯃꯥꯡꯍꯜꯂꯕꯅꯤ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯎꯃꯪ ꯂꯥꯏ ꯑꯁꯤꯁꯨ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯅꯔꯤ ꯂꯩꯀꯥꯏꯒꯤ ꯂꯥꯏꯐꯥꯎ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯍꯟꯗꯛ ꯃꯔꯛꯇꯤ ꯄꯥꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯊꯣꯛꯂꯒꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯗꯅ ꯂꯩꯐꯥꯎꯗ ꯐꯥꯎꯔꯛꯂꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯅꯠꯇꯦ
Kanagi masa boiri kaba para si de sing taraga sigani hai basi ai di thabu thajati. Tawada bo khoi gi umang lai lai riba umang lai asigi lai phawa si khara khara di adum sumdi sumkan bani. Yeng batare dana. Asi hairaga lai phau da su phaurak labaduda khulai ka gi myo singa si ki di dum kine. Adubu tawrakadori bapum namak singa si kari dagi horak pano hai bado makhoi di kari gumba amata khangloidri. Asum tawdana lai ka gi umang lai harau basi su loi singkre. Kanba amata ngamloidri siang lai thadok labasu kari gumba amata kanba ngamloidri haidana maibina su lai phau phaurak khaba lai khrabani. Asum tawdana matam khra hokre. Menjona sakta hek thajabadasu kari gumba amata hek tha khitrabani. Khulai ka si kari gumba ama itaw tawba horakadorabani. Noong monamit ama laisabi masa mising sokpa satpada ising tataragas laitre haidana. Khulai ka gi mayam masino omsinaduna laukhat na dui tongnai. Adubu laukhat pa se pak na ngamdre. Asi baksang asi sokadom da sakrabano haiba thiba khangdre. Atopa khuldagi maiba ama kauraga maiba si oina tawraga laisabi masa si laukhatli. Asum tawdana khulai ka sida pat asida misi mina thokba horakli. Adubu khulai ka gi lairiba miyam asidi karigumba amata khanba tawda magi thokpa tawnaduna magi matam yoraklaga sibani haidana aduma khankre. Noong manumit ama Akas mamanaba amagi luhongba satlugi haidana adum lakpani. Mayumda sum halakpani. Akas na mayumda halakpa matam maduda matam madu pung 12 suta silakli. Aidi matam asi thingledana. Yumda khara nganna hangi kaina khalaga lakpasidi loine ekta pungang mangli. Imanaba singnina sa manba kharaga pullabanina matam ase hekta hokiba khangogdaba. Phare yumda khara thuna yoraga isu kai keno khara sabi thakpi tawraga luhongphamda sarakpasina di oiba yaba nati. Asi hareka Akas mahaki wakhalda yumdabu yorabadi haidana wakhalda karigumba amata khanba tawda adum lai. Asumna awang makaida sumasum laktuna awang pat makai somda masasi yorakli. Akas masada karigumba amata khanba tawdi adum tumina ungduna dumak chatli. Ngihaktangi matungda pat aduda karigumba makhol khara taba horkli. Nupi amana kappa laubagi khonjala si Akasna mahaki nakong asida songthang yaina sonthangnana taba horkli. Asumna taraklaba tanjaduda Akasna sum nairai. Kadomdagi khonjelna sidi aina tarakliba sidi pat adomdagi malida mani. Asi hairaga Akas mahaki masada khalli. Akas ki masasida masado akiba tujungbadi kaya thoina di phawdi kadomdagi nupi no haidana mahaki masada wakhal khanbe yaba khalakli. Aina ngasai makhadagi khaliba sidi awang pat thangba maike somdagi kappa laubagi khonjala sedumaktai. Ngarang nahanda sumisi mina thokibaduda sibu tawribra natraga karino. Asi hairaga Akas mahaki masada pangkhanda khanba horaklabani. Ngaihaktangi matungda awang pat thangba maike somda kaplamba pumnamak singado loine hekta phakri. Kappa sidi tasengna phakredana. Phare aisu makha tana dumak chatlagi. Asi hairaga Akas makha tana dumak chatli. Ngaihaktang lairaba matungda mahaki tung thangba saruga sida kanagomba nupi ama sot launa adumak chalai. Nupi dugi wari watai sanaraga kanagomba miyoi kharasu murum suanbagumna adumak lakpagum tawi. Akasna mahakna khaluriba wakhal asina tung thangba saruga sida kanagomba nupi ama miyoi kharaga lakle haidana Akas wakhalda sukhalli. Akas laithoklaga yengsira haiduna khalli. Ai boy petang laithoklaga yengsira tungda laiba se kana oiriba jano. Laithoklaga yengbana phanida. Asi hairaga Akas phal laithokto ningloi adubu kanagumba ama thek leiramde. Akas wakhalda sukhanjanai kanano haidana. Kanano hojukidubu aibu makhol kharadi dakida. Phare ai mafam jaga se khara thuna thadoktuna salagi. Asi hairaga Akasu prap lakli. Ngaihaktangi matungda pat asidi hekta mi kap mirau kholna pungthan thanbagumna makhol khara taba horkli. Makhol adu tarakpada Akas mahaki masada su hena kirakli.
Pat asi mathi phongba horedana. Aigi numit haibado ngasi sugadoribra. Aigi numit asi ngasi suraklabadi. Aigi sasi nungairoidrida. Pare, ai mafam jaga asidagi khara thuna ai yum yaunaba prap chalawragi. Asi hairaga kasu prap lai. Adubu yadi. Mamang thangba saruga sida kanagumba misak khara hai dana. Mami sami gumna mi amagi mataw gumna makoy asi sapagum urakli. Akasu masasi kanano haidana wakal kali. Haujing yaktangi mamang da kanagumba mata sule hauda batayne. Aduga kadom thangba mi eti kaday waidagi mino. Asumna kasu sap yung nalepi. Ngay haktangi matungda mahaki masado aki tujungba na pik thalaklaba matamni. Tung thangba saruga sida kanagumba nupi man hekta kana kapalawba horakli. Sorok asida satna. Akas makola do karino haidana mahaki wakalda khalli. Oh, sorok asida nupi ma satna kapliba si masita singtasina. Tamnari ba haibadura. Soidre. Masi tamna ba haibado soidana oigadori. Ai haipetang laithok tuni yengsira. Asi haidana laithok tuni hingloi. Asumna hek yengloba matamda ngarang na hanta sikiba nupido. Madu oiraga lairami. Akas madu uba matamda masado kibana suyadre. Nupi adugi haksang aduda ising mayam amana pop tabaga. Aduga mahaki mamaydasu nakal na mamamayna sakibagi karum taubaga. Yengba matamda akas masada yamna hainadre. Kisu yamna kiri. Akas khongpham khara halli. Akas na kina lakpa matam maduda mahaki mamang da lairiba nupi adasu mahaki mamang lomda sumasum. Haibadi akas tamna sumasum khara sang bharai. Tauriba matau kaya singa sida akas masado sirani haidana mahaki khongrau da phawbada mapal thoksili. Masasi kiba hemandana. Oh, ai ngasigi numisimudi ai soidana sigadoroba. Ai bukanba ngamkidra. Kanagumba amata hek laktida. Asi hairaga akasu tunghan hek laithorakpa matam maduda mamang aduda kanagumba ama hek lairami. Mamang aduda ngasai makai musin muraba miyoi kaya maromama lairambadusu amata hek lairamdre. Nupa adu hekta lairami. Nupa adu ubada akas masado khamprek khangi. Makoisu khara songli. Adubu nupa adugi saktam adudi akasu khara ningsinglakpana makoi songjarabasu asumna hairaki. Mama Major natra. Hamani akas. Ai khulasi dagi ai tanthok labasu khulasi di ai kandaba yadre haidana laibani. Ado hauji ki oina di khulasi aina kanba ngamkhiroi. Ngasi nangna tawriba pumnamak singa sei hana loina khangi. Aduna nangi thawaya se kallagi haidana isu lakpani. Asi hairaga Major su makutta pairakpa posei khara puthoraktuna mamang da lairiba nupi thawai aduda masado mantra kekeno khara solaga langsili. Hai thawai asibanaga timulai musingna sielaga sakraba thawai nanga lairiba taibang pala sida lairiba miyoi singa siga lainaba sona samnaba yadi aki akhang piba suyadi masinang na loina khangibani. Chalo taibang migi marakta nang tindana nangi nahan phamda halo. Chalo asi hairaga amaiba Major hai. Adubu thawai mi adudi karigumba matamasi lengba tauda mahaki tung aduda saroi ngaroi mayam sing aduna adum ko inari. Sumna tauduna lairingai matam aduda Major gi makhuta pairakpa ising asengmado thawai aduda khiksili. Thawai adu sumasadu ona thoina khanglaba matung adum swailong hekta mangkhri. Major na hairai. Akas haujiki oina di kaisu thudokpa amata tauraroida. Mama Major. Mama na khulasi thadoktuna laikai mayamna tanthokibado aidi onthona nungai chakidre. Akas laikai si aphaba midi phana yambra khanbani adubu yadre. Khulaikai si ai ngasi khurambadi ai talli maramdi khulaikai si awapham tarakani habai hanadagi hauna mangchauna na khangkhrabani. Adubu khulaikai sida ai ningsinglakpa matamda laikai na kaurakpado ai harauta yamna adumak laki. Ngasigi oinadi nang khaktamak aina kallagi. Khulaikai si aina tana kanagumba amatana sukanba ngamloi. Atopa maiba laklaba so amata ngamloi.
ꯈꯨꯜꯂꯩꯀꯥꯏꯅ ꯈꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯈꯪꯅꯔꯤꯕ ꯃꯥꯏꯕ ꯑꯐ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯀꯧꯔꯒ ꯄꯥꯠ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯂꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯔꯣꯏ ꯑꯩ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯁꯨ ꯂꯥꯏ ꯈꯨꯔꯝꯕꯁꯨ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯍꯥꯏꯖꯔꯛꯄ ꯑꯩ ꯉꯥꯏꯈꯤꯅꯤ ꯅꯪꯁꯨ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗ ꯈꯔ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯆꯠꯂꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯐꯕ ꯐꯠꯇꯕ ꯗꯥꯏꯇ ꯅꯪ ꯂꯣꯏꯅ ꯄꯨꯔꯛꯄ ꯌꯥꯏ ꯅꯪꯒꯤꯁꯨ ꯊꯋꯥꯏ ꯃꯁꯥꯗꯨ ꯍꯤꯡꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯍꯣꯏ ꯃꯥꯃꯥ ꯈꯨꯜꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯗꯁꯨ ꯑꯩ ꯃꯥꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯥꯅꯕ ꯑꯩ ꯀꯩꯅꯣ ꯈꯔ ꯑꯗꯨꯝ ꯇꯝꯖꯒꯦ ꯑꯀꯥꯁ ꯇꯝꯃꯨꯅꯨ ꯅꯪꯉꯣꯟꯗ ꯑꯔꯥꯟꯕ ꯁꯣꯏꯗꯅ ꯇꯥꯔꯛꯄ ꯌꯥꯏ ꯐꯔꯦꯁꯦ ꯌꯨꯝ ꯌꯧꯔꯣ ꯅꯪ ꯃꯥꯃꯥꯁꯨ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯦꯟꯖꯣꯔꯁꯨ ꯃꯌꯨꯝ ꯆꯠꯈ꯭ꯔꯦ ꯑꯀꯥꯁꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯠ ꯑꯁꯤ ꯃꯊꯪ ꯑꯉꯥꯡ ꯅꯨꯄꯤ ꯅꯍꯥꯁꯤꯡ ꯑꯁꯤ ꯏꯁꯤꯡꯗ ꯇꯥꯔꯒ ꯄꯪꯁꯤꯗ ꯁꯤꯕ ꯍꯧꯔꯛꯂꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨ ꯅꯨꯄꯤ ꯑꯃ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯗ ꯑꯗꯨꯝ ꯅꯥꯟꯊꯈꯤꯕꯗꯒꯤ ꯐꯥꯎꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯩ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯄꯥꯡꯊꯣꯛꯄ ꯑꯃꯠꯇ ꯉꯝꯅꯗꯦ ꯏꯁꯤꯡꯗ ꯇꯥꯔꯒ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯅ ꯂꯧꯔꯒ ꯁꯤꯕꯅꯒ ꯑꯣꯏꯁꯤꯜꯂꯦ ꯂꯩꯀꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯥꯛꯄ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯩꯀꯥꯏꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯑꯃꯅ ꯀꯩꯅꯣꯗ ꯍꯟꯗꯛ ꯃꯔꯛ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯣꯏꯔꯛꯂꯤꯕꯁꯤꯅ ꯄꯥꯠ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇꯅꯒ ꯃꯪ ꯑꯁꯤ ꯁꯥꯖꯤꯜꯂꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯕꯣꯝ ꯇꯨꯔꯒ ꯍꯦꯛꯇ ꯏꯁꯤꯡꯗ ꯂꯥꯏꯅ ꯂꯧꯔꯒ ꯍꯦꯛꯇ ꯁꯤ ꯂꯩꯀꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯕ꯭ꯔꯥ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔꯅ ꯀꯩꯅꯣ ꯈꯔ ꯇꯧꯁꯤꯜꯂꯝꯕꯗꯨꯅ ꯃꯍꯥꯛꯁꯨ ꯂꯩꯀꯥꯏꯁꯤꯗꯒꯤ ꯃꯌꯥꯝꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯗꯨ ꯍꯦꯛ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯏꯇꯧ ꯇꯧꯔꯒ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯏꯀꯨꯡ ꯀꯨꯡꯕꯒꯨꯝ ꯁꯕꯥꯎ ꯂꯝꯕꯥꯎ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯈ꯭ꯔꯦ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯈꯨꯔꯥ ꯃꯥꯃꯥ ꯃꯦꯟꯖꯣꯔꯅ ꯍꯦꯛ ꯆꯠꯈꯤꯕ ꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯃꯌꯥꯝ ꯑꯁꯤ ꯃꯊꯤ ꯐꯣꯡꯂꯛꯄꯁꯨ ꯃꯥꯜꯂꯤ ꯑꯗꯨꯝꯅꯁꯨ ꯍꯦꯛ ꯈꯜꯂꯤꯗꯣ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯆꯥꯎ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯨꯞ ꯂꯥꯎꯅ ꯍꯦꯛꯇ ꯇꯥꯈꯤꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯊꯣꯔꯛꯂꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯃꯥꯏ ꯂꯩꯗꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯎꯕ ꯐꯪꯗꯦ ꯂꯩꯀꯥꯏꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯥꯈꯤꯕꯒꯨꯝ ꯄꯥꯠ ꯑꯁꯤꯗ ꯃꯈꯣꯜ ꯊꯣꯛꯂꯤꯕꯁꯤ ꯑꯉꯥꯡꯁꯥ ꯅꯈꯣꯏ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯍꯧꯕ꯭ꯔꯥ ꯃꯈꯣꯏ ꯂꯣꯏꯅ ꯇꯥꯍꯧꯏ ꯍꯥꯏꯗꯅ ꯈꯨꯝꯃꯤ ꯑꯉꯥꯡꯁꯥ ꯑꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯑꯣꯏꯁꯤꯜꯂꯛꯀꯗꯧꯔꯕꯅꯤꯅ ꯁꯦꯕꯥ ꯇꯧꯔꯤꯕꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯒ ꯑꯣꯏꯁꯤꯜꯂꯤ ꯏꯁꯥꯁꯤ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯔꯛꯀꯗꯧꯔꯤ ꯂꯩꯇ꯭ꯔꯤꯕꯁꯤꯁꯨ ꯅꯨꯄꯤ ꯃꯁꯥꯅꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯊꯋꯥꯏ ꯌꯥꯎꯅ ꯁꯦꯕꯥ ꯑꯁꯤ ꯃꯊꯧ ꯃꯉꯝꯈꯔ ꯊꯨꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯟꯅꯕ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯈꯔ ꯇꯧꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯅꯍꯥꯁꯤꯡ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯗꯣ ꯍꯣꯕꯦ ꯇꯧꯔꯒ ꯃꯈꯣꯏꯁꯨ ꯃꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯕ ꯇꯥꯟꯖꯥꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡ ꯄꯥꯠ ꯑꯗꯨꯒꯤ ꯀꯥꯈꯠꯐꯝ ꯑꯣꯏꯔꯤꯕ ꯖꯒꯥ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯕꯒꯨꯝ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯁꯤ ꯁꯥꯅꯦꯜ ꯐꯪꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯃꯁꯥꯁꯤꯡꯗ ꯐꯥꯎꯗꯕ ꯁꯥꯔꯒ ꯃꯩ ꯊꯥꯔꯤꯕꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯑꯁꯨꯝ ꯇꯧꯗꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯅꯨꯡꯇꯨꯝ ꯃꯌꯥꯝ ꯑꯃꯅ ꯄꯣꯞ ꯂꯥꯎꯅ ꯍꯦꯛꯇ ꯊꯣꯝꯖꯤꯜꯂꯛꯏ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯁꯦ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯅ ꯉꯛꯁꯨ ꯉꯛꯂꯤ ꯑꯗꯨꯒ ꯀꯤꯕꯁꯨ ꯐꯥꯎꯔꯛꯂꯤ ꯈꯨꯔꯥ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯁꯤꯕꯣ ꯑꯉꯥꯡꯁꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯝ ꯆꯦꯟꯗꯅ ꯅꯈꯣꯏ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯅꯕ ꯇꯧꯁꯤ ꯈꯨꯔꯥ ꯑꯁꯨꯛꯌꯥꯝꯅ ꯁꯥꯇ꯭ꯔ ꯇꯧꯔꯛꯑꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯆꯦꯜꯂꯣꯏꯗꯣꯔꯤꯕꯅꯣ ꯈꯨꯔꯥ ꯁꯤꯗꯤ ꯂꯩꯕ ꯉꯝꯃꯔꯣꯏꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯁꯥꯁꯦ ꯀꯤꯕꯅ ꯊꯛ ꯂꯣꯏꯅ ꯅꯤꯛꯂꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯃꯪꯂꯦꯝꯖꯥꯎ ꯀꯧꯕ ꯑꯍꯜ ꯑꯃ ꯌꯥꯎꯏ ꯃꯪꯂꯦꯝꯖꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯄꯦꯟꯗ꯭ꯔꯗꯅ ꯄꯥꯠ ꯑꯁꯤꯗ ꯇꯝꯅꯔꯤꯕꯅꯤ ꯑꯉꯥꯡꯁꯥ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯃꯗꯤ ꯃꯩ ꯑꯁꯤ ꯊꯥꯕ ꯂꯣꯏꯁꯤꯜꯂꯝꯁꯤ ꯀꯔꯤꯒꯨꯝꯕ ꯃꯩ ꯊꯥꯕ ꯂꯣꯏꯁꯤꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯈꯣꯟꯊꯤ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯩ ꯑꯁꯤ ꯈꯔ ꯊꯨꯅ ꯊꯥꯔꯒ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ
laikai angangsing nahasing asisu loina yarakli. Ngai haktangi matungda mang adugi makha thangbada khara kulap lairiba jaga adomda nupi amana law khongdana hikna kappagumna makhol khara taba horkli. Makhol adu taba matamda ahal manglem jauna sumnairai. Ish kaino da asok kuiba matam asi laikai gi mi saba tauba poloiba yaurakpa matamda asigumna khudong thiba nangbadi mamang thaki matamda so amu phok theneraktri. Mataw asidi mataw karamna tholakliba ngaktano. Laikai si karigumba kharadi lairi. Kanana khangni misi mina thokpa yauraklabadi sungsoi soidana karigumba kharadi adumak tawrabani. Laikai si andak marakti misi mina so yamna kungli. Aduna laikai asida tahoidraba thabak mayam ama tawrabra. Asi haidana manglem jawgi wakhalda hanjin khali. Ngai haktanggi matungda asi baksangi lairiba maike somda asi baksang adu pungtum tumna saklabani. Laikai gi miyosing asisu pakatpa thukatpa kaya marom amana horaga masa sing asilai tapam amata khangdrabani. Adubu mai thabasi usina sina loisilaklaba matam maduda makhoi gi masa sing adusu akiba tujungba mayam sing adu loin hekta phadi phanarkli. Adubu pat aduda tawriba saptara mayam sing adu makhoisu khanglakpadi kitang diwai. Pat aduda tawriba saptara mayam sing adu mayam masisu loin hekta kinarabani. Nganu mayam na kaw dana sanabagi makhol aduga mi mayam gi khonjel amana kanbiyo hairaga kappa laubagi tawriba khonjel mayam sing adu makhoisu kuina panthaduna laiba ngamdri. Mangthong adu thingjalamli aduga prap selakli. Tawriba pumnamak sing asi laikai gi miyam singna kamai tawribano haidana warep kaya marom ama lauksi haidana laikai gi meeting tawba horakli. Mayam aina haijaningbadi laikai sida tholiba thokdo wathok mayam asi mangthong thingdrabra natragana karino. Asi hainarakpaduda mangthongdi thingi adubu laikai se karigumba ama itau tawre haidana laikai gi miyam singna ngangnai. Laikai gi ahal manglem jauna sunhe. Aina haijaningbadi laikai sida handa maraga si tholiba thokdo wathok mayam asi aina sum wakhal khanbada mamang thakta aikhoigi lai khoramkiba ahal amasu lei. Lai khoramkiba ahal asi amutangdi yanghalaga kaino khara tawsi. Aduga mahakna lai ase khoram thoklaba matungda aikhoisu dakhina si matik chana khara dum tawkisi yamna phaba ahalni. Asi hain hek hairakpa kana duda mayam asina su yari. Asum tawdana manglem jauna tawraga maiba ama purakli. Maiba si lai phajana khoram thokli. Tawbadabu maiba sina lai khoramba matamda matik chana mai pakna khoramba haibadu madi oidrai. Maiba sina sumna soli khonjel nitna sumna hairai. Itaw manglem jaw laikai sida thokliba thokdo wathok mayam asi aina thingba ngamoidri. Laikai si kanagumba misak ama natragadi thingba ngamloidri. Itaw laikai sida thokliba thokdo wathok mayam sing hana mamang thaki matamda karigumba amata su tawrakhidri. Adubu masigi thokdo si tawdi asuki matik yamna haiba maibani. Itawna maibu oiraga kari maramgi damakta sigi pat asida thokliba thokdok sing asi kari maramgi damakta kanba ngamloidribano. Laikai gi misimina mayam asisu lepa leitana thokpa horakli nongmagi. Maibaduna itaw laikai sida nakhoina yamna lanba thabak ama tawkhre. Aidina han makhai khangbu khangdi. Manglem jaw ingangna itaw kari lanba thabak no. Laikai sida isam samjaba laikai gi phanaba ta khanba amaiba menjora dusu nakhoi mayam sangduna tanthokre. Itaw laikai sida mahakna chakthak tamlibane haidana mahakna so keno khara hai. Adubu numidangi matam mi siktharaklaba matamdudabu mataw karamna laigi chakthak tamgadoribano. Mahakna budi haijai laigi chakthak tambani haidana. Adubu ahingi matam aduda afaba thabak sunate laigi chakthak tamba haibasi sibu kari maramgi. Itaw nakhoigi laikai si bhab khara tadaba khara sulairi. Laigi chakthak tamba haibasi khudong thiba kaya lakadobadagi mahakna ngakthok piribani. Yengo numidangi matamda tawdragadi misik mira khol tarak ingai matam haibadi mi lang ingai matamda tawrabadi karigumba amata so kanaba phangloi. Numidangi matam mi si tharaklaba matamda laikai gi
ꯐꯠꯇꯕ ꯃꯌꯥꯝ ꯃꯔꯨꯝ ꯑꯃ ꯂꯥꯛꯀꯗꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯉꯥꯛꯊꯣꯛꯄꯤꯔꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯈꯔ ꯁꯛꯊꯥꯛ ꯇꯝꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯊꯥ 12 ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯉꯥꯛꯊꯣꯛꯄꯤꯔꯝꯕꯅꯤ꯫ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯛꯊꯥꯛ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯑꯩꯅ ꯁꯛꯊꯥꯛ ꯇꯝꯂꯕꯁꯨ ꯃꯗꯨꯁꯨ ꯂꯧꯔꯣꯏꯗ꯭ꯔꯤ꯫ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯁꯔꯣꯏ ꯉꯥꯔꯣꯏ ꯑꯣꯏꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯑꯁꯤ ꯁꯛꯊꯥꯛ ꯇꯝꯗꯕ ꯀꯨꯏꯔꯕꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯁꯥꯗꯣꯡ ꯑꯣꯏꯅ, ꯍꯥꯏꯕꯗꯤ ꯌꯦꯟ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯁꯥꯗꯣꯡ ꯑꯣꯏꯅ ꯈꯔ ꯑꯗꯨꯃꯛ ꯁꯛꯊꯥꯛ ꯇꯝꯂꯝꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯎꯁꯤꯟꯁꯤꯟꯕꯒꯨꯝꯕꯅꯤ꯫ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔ ꯑꯗꯨ ꯃꯁꯥꯒꯤ ꯃꯈꯨꯠꯇꯒꯤ ꯏ ꯊꯣꯛꯂ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯂꯩꯀꯥꯏꯁꯤꯒꯤ ꯐꯅꯕꯗ ꯈꯟꯕꯅꯤ꯫ ꯅꯈꯣꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯋꯥꯈꯜ ꯈꯜꯂꯒ ꯅꯈꯣꯏꯁꯨ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗꯒꯤ ꯅꯈꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤꯅ ꯂꯩꯀꯥꯏꯁꯤ ꯃꯊꯤ ꯈꯔ ꯐꯣꯡꯕꯅꯤ꯫ ꯏꯇꯥꯎ, ꯍꯧꯖꯤꯛꯇꯤ ꯃꯥꯏꯕ ꯃꯦꯟꯖꯣꯔ ꯑꯗꯣ ꯊꯤꯔꯒ ꯑꯃꯨꯛꯇꯪꯗꯤ ꯀꯩꯅꯣ ꯐꯅꯕ ꯌꯦꯡꯊꯣꯛꯇ꯭ꯔꯒꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯑꯋꯥꯐꯝ ꯁꯣꯏꯗꯅ ꯇꯥꯕ ꯇꯥꯔꯤ꯫ ꯄꯨꯡꯃꯥꯡ ꯃꯥꯡꯂꯒ ꯄꯨꯡꯃꯨꯠ ꯃꯨꯠꯄ ꯍꯥꯏꯕꯗꯣ ꯃꯗꯨ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯏꯇꯥꯎ, ꯑꯗꯨꯕꯨ ꯏꯇꯥꯎꯅ ꯇꯧꯕ ꯍꯩꯇ꯭ꯔꯒ ꯃꯥꯅ ꯇꯧꯕ ꯍꯩꯔꯤꯕꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤ? ꯏꯇꯥꯎ, ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯍꯥꯟꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯌꯦꯡꯉꯨ, ꯃꯈꯣꯏꯒꯤ ꯃꯄꯥ ꯄꯣꯛꯄ ꯃꯄꯨ ꯄꯣꯛꯄ ꯃꯄꯨꯗꯧ ꯑꯗꯨꯁꯨ ꯃꯥꯏꯕ ꯐꯥꯎꯕꯅꯤ꯫ ꯑꯗꯨꯅ ꯂꯥꯏ ꯇꯥꯏꯅꯕꯁꯤ ꯃꯥꯅ ꯈꯔ ꯑꯗꯨꯃꯛ ꯇꯧꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯂꯥꯏ ꯂꯣꯏꯁꯤꯟꯐꯝ ꯖꯒꯥꯅꯤ ꯃꯁꯤꯒꯤ ꯄꯥꯠ ꯃꯌꯥꯏꯁꯤ꯫ ꯄꯥꯠ ꯑꯁꯤꯗ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯏꯁꯤꯡ ꯆꯥꯎꯈꯠꯂꯛꯄꯁꯤꯗ ꯃꯅꯨꯡꯗ ꯄꯨꯡ ꯈꯔꯁꯨ ꯂꯩꯔꯤ꯫ ꯄꯨꯡ ꯑꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯏꯔꯒ ꯂꯥꯏ ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯈꯤꯕ ꯄꯨꯡ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯗꯨꯗ ꯍꯥꯞꯈꯤꯕ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯊꯤ ꯐꯣꯡꯂꯛꯄꯅꯤ꯫ ꯃꯊꯤ ꯐꯣꯡꯕꯗꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯃꯥꯏꯕ ꯃꯦꯟꯖꯣꯔ꯫ ꯑꯗꯨꯕꯨ ꯉꯝꯗꯕꯅ ꯀꯨꯝ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯁꯨ ꯁꯛꯊꯥꯛ ꯈꯔ ꯇꯝꯂꯒ ꯅꯈꯣꯏꯒꯤꯗꯃꯛꯇ ꯊꯋꯥꯏ ꯀꯟꯕꯤꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯦꯛ ꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔ ꯑꯗꯨ ꯊꯤꯅꯕ ꯃꯪꯂꯦꯝꯕꯁꯨ ꯇꯧꯔꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯈꯪꯍꯜꯂꯤ꯫ ꯃꯥꯏꯕ ꯃꯦꯟꯖꯣꯔ ꯊꯤꯔꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯀꯥꯁꯇꯤ ꯂꯩꯐꯝꯁꯨ ꯑꯃꯠꯇ ꯈꯪꯗꯦ꯫ ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯜꯂꯛꯏ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯗ ꯋꯥꯔꯤ ꯂꯤꯕꯤ꯫ ꯇꯁꯦꯡꯅ ꯃꯥꯏꯕ ꯃꯦꯟꯖꯣꯔ ꯑꯁꯤ ꯐꯠꯇꯕꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯨꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯨꯔꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯋꯥꯈꯜꯗ ꯈꯟꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯐꯕ ꯊꯕꯛꯅꯤ ꯍꯥꯏꯗꯅ ꯇꯧꯔꯝꯂꯤꯕꯗꯨ ꯈꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯝ ꯇꯧꯗꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔꯁꯨ ꯐꯪꯂꯤ꯫ ꯃꯦꯟꯖꯣꯔ ꯃꯁꯥꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯏ꯫ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ, ꯃꯌꯥꯝ, ꯑꯩꯗꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯔꯕꯅꯤꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯀꯟꯗꯕꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯀꯜꯂꯝꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯐꯝ ꯑꯗꯣ ꯃꯗꯨꯗ ꯂꯩꯔꯔꯣꯏ꯫ ꯑꯩꯅ ꯍꯧꯖꯤꯛ ꯄꯂꯦꯐꯝ ꯅꯥꯏꯗꯅ ꯆꯠꯂꯤꯕ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯒꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯥꯜꯂꯤ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯈꯨꯜ ꯑꯁꯤ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯏꯕ ꯃꯦꯟꯖꯣꯔꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯄ ꯀꯥꯟ ꯑꯗꯨꯗ ꯃꯐꯝ ꯖꯒꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯛꯊꯥꯛ ꯄꯤꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯁꯛꯊꯥꯛ ꯑꯁꯤ ꯄꯤꯕ ꯌꯥꯔꯣꯏꯗ꯭ꯔꯤ꯫ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔꯅ ꯇꯤꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯃꯌꯥꯝ ꯁꯥꯅ ꯑꯩꯈꯣꯏꯅ ꯁꯛꯊꯥꯛ ꯄꯤꯒꯦ ꯍꯥꯏꯗꯅ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ? ꯁꯛꯊꯥꯛ ꯑꯁꯤ ꯑꯩꯅ ꯑꯗꯨꯃꯛ ꯄꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯩꯅ ꯁꯛꯊꯥꯛ ꯑꯁꯤ ꯄꯤꯕꯗ ꯂꯧꯗ꯭ꯔꯒꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯑꯋꯥꯐꯝꯗ ꯑꯗꯨꯃꯛ ꯇꯥꯒꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ, ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯄꯥꯝꯗ꯭ꯔꯤ꯫ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔꯒꯤ ꯊꯋꯥꯏ ꯑꯁꯤ ꯑꯣꯏꯅ ꯄꯥꯝꯂꯤ꯫ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯧꯊꯣꯛꯂꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯨꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯔꯣꯏ ꯍꯥꯏꯕꯁꯤ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ, ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯄꯦꯟꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯠꯊꯣꯛꯂꯒꯦ꯫ ꯂꯩꯀꯥꯏꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯍꯜꯂꯣꯏ, ꯀꯔꯤꯒꯨꯝꯕ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯅꯪꯍꯜꯂꯣꯏ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯌꯥꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯟꯖꯣꯔ ꯏꯁꯤꯡ ꯃꯈꯥꯗ ꯑꯗꯨꯃꯛ ꯂꯨꯞꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯦꯟꯖꯣꯔꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯅ ꯁꯨꯡꯐꯥꯎ ꯐꯥꯎꯒꯠꯂꯛꯇ꯭ꯔꯤ꯫ ꯏꯁꯤꯡ ꯃꯈꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯦꯡꯕ ꯂꯥꯛꯄ ꯇꯧꯈꯤꯗ꯭ꯔꯤ꯫
ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯆꯣꯡꯊꯩ ꯑꯗꯨꯒ ꯃꯦꯟꯖꯣꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯈꯠꯂꯛꯂꯦ꯫ ꯃꯦꯟꯖꯣꯔ ꯇꯁꯦꯡꯅ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯦꯟꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯥꯇꯥꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯞꯄꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯠꯊꯣꯛꯄꯤꯔꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯌꯥꯝꯅ ꯁꯤꯡꯊꯥꯅꯗꯨꯅ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔ ꯃꯥꯏꯕꯒꯤ ꯄꯥꯠ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯊꯣꯟꯈꯤ ꯃꯐꯝ ꯖꯒꯥꯗꯨ꯫ ꯃꯥꯏꯕ ꯃꯦꯟꯖꯣꯔꯅ ꯇꯧꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯈꯨꯜ ꯂꯩꯀꯥꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯗꯨꯅ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯃꯄꯥ ꯑꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯃꯨꯔꯇꯤ ꯁꯥꯔꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯄ ꯇꯧꯈꯤꯗ꯭ꯔꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈ꯭ꯔꯦ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯠꯈꯤꯕ ꯀꯥꯟ ꯑꯗꯨꯗ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫